lambi thingbagi khongjang changsinkhre maira paibi singna Central Force singa sauna mukna bathokre pawloba changluba pawmi ama Central Force na phajilaga jena thamura haina ki halakre India gi map tagi Manipur lokthokrabara national political party singna Manipur bu nungsiba saraga mangna basin baleptri Shirui Yengba Lakpasingna Lei Thadatlamle mafamdugi lei senajariba sing saure anirak subo oina Home Minister na Delhi da wari sanana basiliba sida tambaki CSO sing saruk yaroidori Manipur da president run thamjilaga saningba mawongda sanaba Manipur thuaiba pambasing Manipur da laibiraganu ibe saubi basta Manipur thabe roi haibagi wathok loitringaida Central Force na labukta laumi sing thabuk suba thingle Kangleipak ki ranga marilina case sing train Chathari Surajanpuri special NIA gi call hangdokre singmairong da ima singna mairal Delhi sa Manipur da phamung sama ga yangkhaideba cancer hospital ama sarakani Mukesh Ambani Gwantabi thokdoki mayokta kokomina haukiba pung 9 gi general strike mai pang Chathari iroi senba mai lekai da reiba sanam tombagi yumda nongmai kapsilambagi mayokta wakat mifam chathakre Houjik Faoba Jiribamda ban Chathari